Ukhrul district ke Molnam village sathaki attack adu deputy chief minister Nemcha Kipgen akan bamong da condemn torokli deputy chief minister Nemcha Kipgen thadorak pasirol amana hai thawong adu khwaidagi hena pangdaba amadi miyobegi lisat ki wangmada sa tharakpa attack amani micham miyam da landa siliba asina lamdam asida tangdu leitaba lehendana bagi thawong ama oiri attack aduna maram oiraga nupi angang yauna miyoy kaya sok apan nanghan kiba amadi yum kaya kaya toy thokhan kriba asi laibakti bani thawdok adu da awaba tahuraba singi awabada saruk yazari asigumba ka henba thodok sing asi makhatana tokhandanaba amati matam sangna tangdu leitana lehennaba phurup khuding makna amatu oina hotna minnabagi tangai phadaba lei pamdaba thodok sing asina phurup maselgi marakta leinariba thajanaba adu kaihenba natana atopa kanaba amata fangloi lamdam asi tangdu leitaba lamdam ama ohennaba hotnaba da pumna makna thodang lominasi amadi state asi saukhat paromda pusan minasi haina su deputy chief minister Nemcha Kipgen na Makhatana Phongdoragli, Ukhrul district ke Molnam Kunda Kuki village volunteer ani Hatpagi Mayokta committee on tribal unity Kotuna Pungtara gi total shutdown na maram oiraga Kangpokpi district Kuntak lan sikre ngasi ayupung taruk tagi hauraga horen numidang weram pung mari phawba Sathagadaba total shutdown asina maram oiraga district asigi miyamgi mahusagi punsida sauna kaiba piri total shutdown asina maram oiraga dukan amadi atai business establishment sing thong hangnakide mahiloi sang sing su thong lonaki lambida gari chatpagi changka henna hanthaba thengnari ngarang laikhidraba miyoi adugi aroiba mathau mangam ngasi faijang da leiba martyrs cemetery da pangthokpa hokre Tronglaubi thaudokta angang ani laikhidaba amate apokpi mamabu natam thina sokhan khibagi case adu national investigation agency NIA da sinakraba matung ani raksubu oina ngasi tronglaubi awang laikai da leiba laikhidraba angang ani adugi mayumda thiba humbagi thabuk sathari thajaba yaba pawgi likhun amana hai NIA gi team aduna ngasi imphal da yoroklaba matung tronglaubi awang laikai thaudok thokhiba mafam aduda satuna yengsin bagi thabuk asi chathakibani tronglaubi awang lekai da hek yawbaga bomgi attack chathaduna angang ani laikhidaba mafam adu kupna yengsin ki ningsing ba yabadi thasi ki tareta chief minister gi official banglo da pangthok pawgi mifam amada case asi NIA da sinnaragani haina chief minister imnam khemsana phongdokhibani ngasi Ukhrul taloida Assam Rifles na gate thugaiduna Casper thorokpada nupi ama sokle hairi gate adu nupi mayamna thingduna leibani adubu AR Casper gari aduna nampuda thomgaiduna satkhibani hairi Kuki terroristing mathakta military crackdown chathagadabani Samata Party Manipurda hojik tholiba pamdaba thodok sing asi makha tana thoktanaba center amadi Manipur lengana military crackdown chathagadabani haina Samata Party Manipur State Committee gi president Moirangthem Rajan Kumarna Phongdokre Khangabok Lamlong Kaithel de leiba party sig office tangasi pangthokiba pawgi mifamda wafam si phongdokladuna mangna makha tana hai Kuki terroristing na tronglaubi da angang ani amadi TM ka somna tangkhul micham ani hatkibagi thodok yadingde matam amada ipa ipu sing na ngak tu na thamlamba iramdam asi hojikti lairik laisu hairaba sing na ngak pangamdriba si aikoi pumna maki laibak thibani lamdam si da terrorist ki thabak makha tana chathadana ba Kuki terrorist ki mathakta India amadi Manipur lengang na military crackdown chathagadabani Manipur thugaina ba amadi irang thogan na bahonari ba miyoi sing NRC chana handuna Khandok laga lamdam se tegi tanthok tuna ing chikpa tangdu leitaba lamdam ama oina bat lengang na thabak paikhalu haiki Khumkot village tegi nongmay amasung grenade khumgat kre Chandel district ki Molcham police station gi manung chanba Khumkot village area da security force sing na chathakiba thiba humbagi thabakta ngasi nongmay amasung grenade kaya phangbangam kre police ki pauna hai mafam madudagi single bore rifle mari Pompis Mari Pompis cell turret grenade amasung detonator ahum amadi charger manga yawba ba feng radio set manga khongot pangam kre marasi da Churachandpur district ki Singhat PS ki manung chanba Bolfort area dagi ngarang miyoi ahum phaba ngambaga loinana makoi dagi lup soap case 474 da yauramba heroin kg 5.43 rom amadi 4-wheeler gari ama phangbangam le hari Farabasing adudi M Wungmun village Singhat tagi Nengmu Wanlan amadi Ginlamthang Guiti aduga atopa amaduna Haryana gi Gurugram Ccpurda dagi Hangkhaliani hari Churachandpur district ki manung chanba Sairan village tagi Samuel Guiti Kungganipan hawkibani thokaba numita Manipur police na fabaga loinana mangondagi raw opium oigani chingnaba kilo 11.7 amadi digital weight machine ama fangle hari Raghav Chada amasung AAP gi MP Taruk party dagi resign tawbaga loinana BJP da yaukre BJP da chongsin khiba MP sing disqualified tawnaba AAP na khongthang lahut lakadauri Aam Aadmi Party AAP gi yanarakhiraba party asigi MP Raghav Chada asi party dagi resign tawduna BJP da yaukre
Raghav Chada khaktanatana handak Rajya Sabada AAP gi deputy leader gi pham pikraba Asok Michel amasung party asigi atopa MP manga su party dagi rejoin tawduna BJP da yaukre. Raghav Chada amasung AAP gi atopa MP taruk na khangaudana BJP da yaukibasina Parliamenta party asigi pangal asuki matik hantahan kibada natana opposition gi mapangal chawna sowankre. BJP da chongsinkraba atopa MP sing adudi Sandeep Pathak hanagi cricketer Harbhajan Singh mamang chehida Grejewal gamungna kiba Swasti Maliwal Rajinder Gupta amasung Bikram Sahaneni makhoi BJP ki president Nitin Navin na taramna okibaga loinina puna thabak tawminagani haina phongdokre. Raghav Chada na phongdokibada constitution gi matung ina party amagi apunba MP masing saruk ahum thokpagi anindi atopa party na yawbu yai. Masigi matung ina Rajya Sabha ki chairman CP Radhakrishnan da aiba cherol pishinuna BJP da yawbuni haiki. Chiraksida AAP ki leadership na BJP da chongsin kiba MP singbu anti-defection law gi makhada disqualify tawna khongthang lakholakadawri haina agency gi pauna phongdurakli adabu party hongkiba MP masing ase saruk ahum thokpagi ani oibana anti-defection law chanaba yaroidaba lay amasung AAP ki khongthang asi mai pagloi dawri hairi. BJP da yaukhiba MP singna phongdokibada party as lingkatpa matamda luchingba singna thamkiba miyeng amasung wakholon adudagi hojik lairiba party gi miyeng asi asuki matik lamna chathorakli maram aduna aseng masak mutkraba party asidagi thaidolaga BJP ga thabak tawminanaba waref lawbani haiki. Nakal amarom da AAP gi leihoriba luchingba singna MP taret BJP da yaukibasi BJP na engineering tawduna sanariba operation launch ki khujin thorangni operation asigi makhada central lengak pariba BJP ki luchingba singna enforcement directorate ED yauna central agency sing sizinaduna luchingba singbu ki halaga party honghanduna makhoida yahonnaba honarakibani ngasidi MP taret asina Punjab miyambu miraire makhoi taret mak BJP gi phambakta takibasi laibak thibani makhoibu Punjab miyamna kaidonungda ngakpi phamthokte haiki. China na amukta da nuclear reactor plant yankhai semba ngambagi capacity lay report. China na amukta da nuclear reactor plant semba ngambagi capacity lay haina China da base tawba news agency amana report tawrakli. Report asigi matung ina laiba asida hojik nuclear reactor humfu laiduna operate tawri asida natana laiba asida ehenba nuclear reactor plant sing nauna construct tawnaba China laingang na yaba pikre. China da nauna semgalakadawriba nuclear reactor plant sing asi semba loirabadi laiba asida nuclear capacity chahi asi chamaga kun dagi hauraga chamaga kun gamanga gigawatt phawba lairagani lakliba chahi 2040 asigi manungda laiba asina nuclear capacity chani gigawatt yaunaba Pandam thamli haina China gi Nuclear Energy Association CNEA gi chairman Yang Changli na phongdorakli lakliba chahi 2030 faw gi manungda laiba asina malemda khwaidagi mapangal kanba nuclear power leiba amasu oina pandam thamli hairi. Iran di amato oina lengdana lairi machoi taribadi yeknabani khamenai. US ki president Donald Trump na Israel gi hojik paliba leiba asigi luchingba singi marakda wakhalon manadabadagi mapangal sonba lenga ama haibadu oiri haina phongdorakiba wafam adubu yaningdaba phongdokladuna Iran gi supreme leader Mostaba Khamenei na Iran hojik amata oina lengdana lairi machoi taribadi yeknabani haina phongdorakli. Iran gi supreme leader Mostaba Khamenei na mahaki official social media account amada thadorokpa warol amada Iran gi lairiba laibak ningba miyamgi thaunana ngasisu leibak asi makha tana amato oina lepminaduna mapangal kanba leiba ama oiduna lairi machoi taribadi yeknaba singni yeknaba leibak singidi media singna leiba asida lairiba miyamgi wakhalon na target tawduna lairiba national unity amadi security asi namthana leptana honari yeknaba singi maikai degi honarakliba aran mathawong asigi mahai kedongaida phangba ngamloi haina mahakna makha tarakli. Journalist kungani pan hatkibagi achumba while fanganaba UN da taksinkrei. Kumja 2023 dagi hauna Israel na Lebanon gi journalist kungani pan hatkibagi achumba while fangangadabani haina Geneva da leiba UN da Lebanon gi permanent representative na taksinkrei. Lebanon gi permanent representative na mihat asibu yengsinaba UN High Commissioner for Human Rights Volker Turk da aiba cherol piduna wakat khibani Ambassador Caroline Jiade na phongdokiba warol amada journalist sing na attack chathakibadu international law khonggoinabani haiki. Miyoi kun mapunsi chupa jail da leibagi cherak pikre. Nagaon session court na Avenil murder case ta maral leiri hana lauthokuna miyoi kun lupa lising kun gi fine thina bakhangan bagi mathakta mapunsi chupa gi oina jail da leinaba cherak pikre. Nagaon session court ki session judge Divya Jyoti Mehta na verdict asi pikibani.
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯩꯔꯥꯛ ꯐꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯚꯔꯗꯤꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯂꯩꯔꯕ ꯌꯨꯑꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯌꯨꯑꯦꯁꯀꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯁꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯁꯤꯡꯇꯟꯗ ꯕꯦꯖ ꯇꯧꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯡ ꯂꯩꯔꯕ ꯀꯝꯄꯦꯅꯤ ꯃꯦꯇꯥ, ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯑꯃꯗꯤ ꯅꯥꯏꯀꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯈꯨꯗꯛꯇꯒꯤ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯂꯩꯔꯕ ꯌꯨꯑꯦꯁꯀꯤ ꯇꯦꯛꯁꯇꯥꯏꯜ ꯀꯝꯄꯦꯅꯤ ꯃꯦꯇꯥꯅ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯆꯥꯗ 10 ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯦꯝꯄ꯭ꯂꯣꯌꯤ ꯆꯥꯗ 10 ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤꯅ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯆꯥꯎꯔꯥꯛꯅ ꯑꯦꯝꯄ꯭ꯂꯣꯌꯤ 9,000 ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯒꯅꯤ ꯑꯃꯗꯤ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯍꯥꯏꯌꯔ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯍꯦꯟꯕ ꯑꯦꯝꯄ꯭ꯂꯣꯌꯤ 3,000 ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯀꯣꯟꯇ꯭ꯔꯦꯛ ꯀꯛꯊꯠꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯥꯂꯦꯝꯗ ꯀꯝꯄ꯭ꯌꯨꯇꯔ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯕ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯀꯝꯄꯦꯅꯤꯁꯨ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯈꯨꯗꯛꯇ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯁꯤꯗ ꯅꯠꯇꯅ ꯌꯨꯑꯦꯁꯀꯤ ꯃꯃꯤꯡ ꯂꯩꯔꯕ ꯀ꯭ꯂꯣꯊꯤꯡ ꯀꯝꯄꯦꯅꯤ ꯅꯥꯏꯀꯤꯅꯁꯨ ꯃꯁꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ 1,900 ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯃꯁꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ 1,100 ꯂꯧꯊꯣꯛꯅꯕ ꯅꯧꯅ ꯂꯧꯔꯛꯂꯤꯕ ꯋꯥꯔꯦꯞ ꯑꯁꯤ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯆꯦꯟ ꯑꯣꯄꯔꯦꯁꯟ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯅꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯤꯔꯝ ꯈꯔꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯂꯧꯕ ꯋꯥꯔꯦꯞꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯣꯔꯦꯀꯜ ꯀꯝꯄꯦꯅꯤꯁꯨ ꯃꯁꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ 12,000 ꯊꯥ ꯑꯁꯤꯗ ꯂꯧꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯑꯦꯁꯀꯤ ꯏꯀꯣꯅꯣꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯁꯨꯄꯔꯖꯥꯏꯟ ꯀꯝꯄꯦꯅꯤꯁꯤꯡꯅ ꯃꯁꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫